अदो सरजुगी ददी फैमिली की सपोर्ट चे कमाइन तो बिजनेस की तो सर आई केनो 2017 दगी आई डाइवोर्स लेरे ओके ओके अदुना आई अदुम इथना सिंगल ओइना होना जरे हौसि फाउगी अदुदी सपोर्ट चे Welcome back to the another success story from Asur. Ngasisu Manipur gi miyam da Asur dagi tamjarakpa amadi karimta khangjaramdaba adagi hanawradi business tawbiramba satra mayam amma adugi maraktudagi ko yam kanna honajarakpa ahing nungdin nungdang khaktagi adagi support dagi family gi support adagi mina kai haigidno khotkidono haira khanjanaraga लेरंबा मियोइबा म्याममसु लेबिरंगमनी आसुरी मनुंगदा लेरैबा सात्र म्यामसे दुकिमते यामे अखोइना चही अहुमसिदा तौजरकपसिदा सात्र म्याममसु सक्सेस होई सात्र म्याममसु फेलो बेयावी अदो सिदैसिदा अखोइना पुथोरैबा सात्र खरसे मोइना कदाइबुक ताना खोनै अमदी मोइना करी करी स्ट्रगल तौगी हाइबगी यामने इंस्पायरिंग होइबा अखोइना ngasiगी podcast sida Manipur gi miyam da Asur manung da kamaina khonari kamaina tami haibigi matang da khoina namjarakpa podcast ni aduna ladies and gentlemen today let's welcome Serju aduga khoina Serju bu ahanu makta da Asur gi podcast da haidi welcome tawzari amadi Serju gi haidi ima baba adigi Serju kari lamdagino haidi Serju gi matang na kitang introduction oina mayamdasu henna Serju ji kanano Serju kai lamdagino Serju ji huji Serju gi company ma run tawjari sa masigi matang nasu habitang short introduction ama hobiro Serju na thank you sir na ngasi sigo matang ama sir na igi damuk ta pibi base simasu sir bu hana thagat jo pungtok jari sa yengbi ba punang mo pusu aina asoi ngam yaw ga jo kaisu khangjaba na sa de mayam nga pi ni aina khum jari आई मिंग सरजू गारी अम्बम आई लेमा दाइसी ओनर अमा ओइना लेजबने आई लमसांग गारी अम्बम लेकाई दगिनी आई की पोको बाबागी मिंगना गारी अम्बम नातुम सिंह आई की इमागी मिंगना गारी अम्बम ओबी लताबी देवी आई इचिले नाउ तरुकी मरी सुबिनी सर ओके अदो सरजू होई चिनाउ सु यामने यामी को सरजुना चिनाउ तरुकी मनुंगदा मरी सुबनेबको अदो सरजुना अंगांग ओरिकांदा हाइदी सिगी खंजरकीबा वखलम सोइन लेरमनीबा आदि अंगांग कांददी खोजु हाइबाने हेंचार ऑफिसर ओगे अदु ओगे दा ओगे न हाइदनको अंगांग कांदा खलकपा वखलदुगा अदगी हुजिक सरजुना मो सरजुगी बिजनेस समदी रन तौजरीनेबको मतमदुगी पुंसीगी तांकक हाइतारेनेको कमाइना होरकी सरजुजे अदगी सरजुगी अवनुंगाई खितंग share to biro aksu changri mamang da haitare ko kamain le birami Serju se adugi matang da tang kangjai hoi sir akoi angang odi ngai da khoi family che kara adu wana horakhiba adagi akoi ichil naw na yamjal lakpaga adagi lai lai su je akoi khara son da dum sola le hoba khara phagi bina dum phagatchi do adu mai no na ai je khara son gi ba mo oeba adu ita so ai isa sidadi nupi mo ra ga so ai isana पैसा थोकनी नुपादा डिपेंड तौरोय हाइबजे आइगी वखल नेबा सर तसेना हायगा अदुना आइना खलखिजे कइनो अखोय मौजु सेन थोक्तबा म ओइरखिबा होय अखोय सोलगसु मोइना सपोर्ट तौबिरागा होनागा दवदो मोइना पैसा थोक्तना लेरखिबनिना अखोय जे मोइना सपोर्ट तौबै मोता अदुम इमु मनुंगी थबा इंगांग हेना कलहनिबदो ओके अदु माइना तौखिबा अदु आइ तसेना इसाना पामजगिबा लाइन हायगदी आइ उकिल जिगा प्रेस की मीडिया की से पामजबा ओइगी ओके ओके अदु अतायो ना रेसिटी ओके ukil yam na aina khang ni sir ai thongoi sin ngang oi ngai gi pamjarak pa tongning ma oi ki ba okay sigi ning ba kai gi sa ai di imung manung na financially work ba deira adagi matau karamna ai di sagi pamjari ba lambi sti ukil ga khoi gi media da lai bane ba ko sigi tayona ba ma thokri ja se family da gi
ꯇꯧꯔꯛꯇꯣꯏꯔꯥ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯥꯏꯒ꯭ꯔꯤꯅꯣ ꯁꯥꯔ ꯁꯤꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯠꯇꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯃꯦ ꯍꯣꯏ ꯀꯩꯅꯣꯗ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯍꯩ ꯇꯝꯕ ꯌꯥꯗꯦꯅ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯃꯈꯣꯡꯗ ꯁꯦꯡꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯛꯑꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯔꯛꯈꯤꯗ꯭ꯔꯦꯗꯅꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯈꯣꯏ ꯕꯥꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯦ ꯆꯨꯝꯃꯦ ꯏꯆꯥꯆꯥ ꯂꯥꯏꯔꯤꯛꯇꯤ ꯃꯈꯣꯡ ꯁꯦꯡꯅ ꯅꯆꯥ ꯅꯁꯨꯗ ꯁꯦꯝꯕꯤꯍꯧ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯗꯦꯀꯣꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯔꯨꯛꯀꯤ ꯄꯨꯛ ꯊꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯑꯩꯈꯣꯏ ꯇꯝꯍꯟꯅꯤꯡꯗꯕꯗꯤ ꯅꯠꯈꯤꯗꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯏꯆꯥꯅꯤꯅ ꯂꯣꯏꯅꯃꯛꯇ ꯁꯨꯅꯕ ꯄꯤꯖꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯁꯤꯕꯨ ꯑꯗꯨꯝ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯨꯛꯁꯤꯗ ꯃꯔꯤ ꯁꯨꯔꯤꯅꯤꯅꯀꯣ ꯅꯨꯄꯤꯅ ꯀꯌꯥ ꯅꯨꯄꯥꯅ ꯀꯌꯥꯅꯣ ꯅꯨꯄꯤ ꯑꯍꯨꯝ ꯅꯨꯄꯥ ꯑꯍꯨꯝ ꯅꯨꯄꯤ ꯑꯩꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕ ꯑꯣꯀꯦ ꯑꯣꯀꯦ ꯏꯕꯨꯡ ꯑꯃ ꯏꯊꯛꯇ ꯂꯩ ꯏꯆꯦ ꯑꯅꯤꯒ ꯂꯩꯌꯦ ꯑꯣ ꯏꯕꯨꯡꯁꯤꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯩꯌꯦ ꯑꯗꯒꯤ ꯏꯆꯦꯁꯨ ꯐꯩꯌꯦꯕ ꯑꯣꯀꯦ ꯏꯆꯦ ꯑꯅꯤꯁꯤꯁꯨ ꯑꯗꯨꯝ ꯐꯩꯌꯦ ꯑꯩꯅ ꯈꯔ ꯁꯣꯜꯂꯦꯕ ꯂꯥꯏꯔꯤꯛꯁꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯑꯩ ꯅꯤꯡꯍꯟꯅꯗꯕ ꯑꯃ ꯂꯩꯕ ꯑꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯄꯩꯁꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯀꯣꯛꯁꯦ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯍꯣꯏ ꯑꯗꯣ ꯁꯔꯖꯨꯁꯦ ꯍꯥꯏꯗꯤ ꯎꯀꯤꯜꯁꯨ ꯑꯣꯏꯅꯤꯡꯉꯦꯅ ꯍꯥꯏꯕꯤꯔꯦ ꯑꯗꯒꯤ ꯃꯤꯗꯤꯌꯥꯗꯁꯨ ꯄ꯭ꯔꯦꯁꯀꯤ ꯀꯔꯤ ꯀꯔꯥ ꯊꯕꯛ ꯇꯧꯅꯤꯡꯉꯦꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗ ꯁꯔꯖꯨꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯨ ꯑꯃꯨꯛ ꯈꯔ ꯁꯣꯜꯂꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯤꯔꯝꯒꯦ ꯍꯥꯏꯗꯤ ꯁꯥꯔ ꯑꯩ ꯃꯃꯥꯡꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯒꯤꯁꯦ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯑꯗꯨꯝ ꯃꯇꯝ ꯊꯥ 3ꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦꯕ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯆꯥꯟꯅꯗꯕ ꯑꯃꯨꯛ ꯑꯣꯏꯔꯛꯈ꯭ꯔꯦꯕꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯃꯇꯝꯗꯨꯗꯤ ꯕꯕꯥꯅꯗꯤ ꯄꯩꯁꯥꯗꯤ ꯄꯨꯊꯣꯛꯑꯒ ꯇꯧꯕꯤꯕ ꯉꯝꯃꯒꯁꯨ ꯁꯥꯔ ꯍꯣꯏ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯒ ꯔꯟ ꯇꯧꯕꯒꯤ ꯈꯣꯠꯄꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩꯉꯣꯟꯗꯁꯨ ꯂꯥꯏꯔꯤꯛꯀꯤ ꯅꯣꯂꯦꯖꯇꯤ ꯋꯥꯠꯈꯤꯕꯅꯤꯅ ꯑꯩꯅ ꯈꯤꯇꯪ ꯅꯤꯡꯍꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯊꯣꯛꯎꯔꯦ ꯑꯗꯩ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯃꯄꯣꯛ ꯁꯥꯔꯒꯤꯗ ꯉꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯄꯣꯛ ꯑꯃꯃꯨꯛ ꯑꯣꯏꯈ꯭ꯔꯦ ꯑꯣꯀꯦ ꯍꯥꯏꯗꯤ ꯃꯃꯥꯡꯉꯩꯗ ꯁꯔꯖꯨꯅ ꯇꯧꯕꯤꯔꯝꯃꯤꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯗꯤꯄ꯭ꯂꯣꯃꯥꯒꯤ ꯀꯣꯔꯁꯇꯨꯃ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯁꯥꯔ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅꯦ ꯍꯥꯏꯗꯤ ꯁꯔꯖꯨꯁꯦ ꯍꯥꯏꯗꯤ ꯑꯗꯨꯅ ꯀꯩꯅꯣꯅꯤꯗꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯀꯥꯟꯒꯤ ꯃꯃꯥꯡꯅꯤꯗꯅꯀோ ꯑꯗꯨꯒ ꯍꯥꯏꯗꯤ ꯗꯤꯄ꯭ꯂꯣꯃꯥꯗꯨꯗꯪ ꯇꯧꯔꯒ ꯃꯈꯥ ꯇꯥꯔꯛꯄ ꯀꯔꯤꯗꯤ ꯍꯣꯠꯅꯕꯤꯔꯝꯒꯦ ꯁꯥꯔ ꯑꯩꯁꯦ ꯑꯩꯅ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯖꯔꯛꯑꯦ ꯐꯤ ꯁꯨꯕꯒꯤ ꯂꯝꯕꯤꯁꯤꯃ ꯑꯩ ꯑꯩꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯍꯣꯏ ꯒꯚꯔꯟꯃꯦꯟꯒꯤ ꯁꯥꯔ ꯃꯌꯥꯝꯅ ꯁꯨꯝ ꯇꯣꯏꯅ ꯍꯥꯏꯅꯕꯗ ꯐ꯭ꯔꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯒꯣꯔꯃꯦꯟꯠꯀꯤ ꯇ꯭ꯔꯦꯅꯤꯡꯗꯤ ꯀꯩꯀꯩꯗꯤ ꯌꯥꯎꯕꯤꯔꯝꯃꯒꯦ ꯁꯥꯔ ꯑꯗꯣ ꯁꯤꯁꯤꯅ ꯀꯥꯟꯅꯗ꯭ꯔꯦꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯦꯛꯆꯨअल ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯇꯧꯈꯤꯗꯕ꯭ꯔꯥ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯔꯤ ꯇ꯭ꯔꯦꯅꯤꯡ ꯃꯇꯥꯡꯗꯅꯣ ꯁꯥꯔ ꯑꯩꯁꯦ ꯂꯪ ꯇꯤꯟ ꯃꯍꯨꯝ ꯆꯤꯡꯕꯒꯤ ꯑꯣꯀꯦ ꯁꯦꯔꯤꯒꯤꯁꯤꯁꯨ ꯀꯧꯇꯥꯗ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯇ꯭ꯔꯣꯕꯨꯡ ꯁꯤꯗꯩꯗꯁꯨ ꯑꯩ ꯌꯥꯎꯖꯔꯨꯔꯦꯀꯣ ꯊꯥ 2ꯃꯨꯛꯀꯤ ꯇ꯭ꯔꯦꯅꯤꯡꯁꯤꯃꯗꯨꯁꯨ ꯌꯥꯎꯖꯔꯨꯔꯦ ꯃꯦꯆꯤꯟꯁꯦ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯩ ꯖꯦꯀꯥꯔꯠꯀꯤꯁꯨ ꯁꯤ ꯑꯀꯥꯝꯄꯥꯠꯇ ꯀꯩꯅꯣ ꯁꯦꯔꯤ ꯑꯣꯐꯤꯁ ꯂꯩꯕꯗ ꯑꯩ ꯑꯗꯨꯒꯤꯁꯨ ꯊꯥ 2 ꯖꯦꯀꯥꯔꯠꯀꯤ ꯀꯣꯟ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯒꯤ ꯂꯪ ꯃꯆꯨ ꯁꯪꯕꯁꯤꯒꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯧꯔꯒ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯁꯦ ꯇꯧꯋꯦ ꯑꯩ ꯏꯁꯥꯅꯁꯨ ꯐꯤ ꯁꯨꯕ ꯂꯪꯗ ꯀꯂꯔ ꯇꯧꯕꯁꯦ ꯑꯩ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯐꯤ ꯁꯥꯕ ꯑꯃꯨꯛ ꯅꯧꯅ ꯔꯖꯨꯁꯦ ꯇꯝꯈꯠꯂꯦꯕ ꯑꯃꯨꯛ ꯌꯨꯝꯁꯨ ꯄꯥꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯂꯩꯁꯥꯔꯤ ꯀꯥꯟꯗꯁꯨ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯊꯤꯅ ꯀꯜꯂꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯎꯀꯤꯜꯁꯨ ꯄꯥꯝꯕꯤꯔꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯗꯤꯄ꯭ꯂꯣꯃꯥꯒꯤ ꯀꯣꯔꯁ ꯑꯃꯁꯨ ꯆꯠꯄꯤꯔꯝꯃꯦ ꯑꯗꯒꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯍꯨꯝꯒꯤꯗꯣ ꯑꯃꯨꯛ ꯇꯧꯔꯦꯗꯅꯀꯣ ꯇꯧꯋꯦ ꯑꯗꯣ ꯃꯍꯨꯝꯗꯣ ꯇꯧꯔ ꯃꯇꯨꯡꯗ ꯌꯨꯝꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯜꯂꯤꯅꯣ 2009ꯗ ꯄꯥꯟꯕꯅꯤ ꯁꯥꯔ 2009ꯗ ꯑꯗꯨꯗꯤ ꯀꯨꯏꯔꯦꯍꯦ ꯀꯨꯏꯔꯦ ꯑꯣꯀꯦ ꯁꯥꯔ ꯑꯗꯨꯒꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯈꯣꯡꯗꯥꯕꯤꯔꯛꯏꯅꯣ ꯐꯤ ꯁꯥꯕ ꯐꯤ ꯁꯥꯕ ꯑꯗꯒꯤ ꯑꯣꯀꯦ ꯂꯪ ꯆꯤꯡꯕ ꯈꯨꯝꯕ ꯑꯗꯒꯤ ꯃꯆꯨ ꯁꯪꯕ ꯈꯣꯠꯄꯒꯤ ꯊꯕꯛꯁꯦ ꯍꯣꯏ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯗꯤ ꯌꯨꯝꯗ ꯂꯩꯅ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯍꯟꯗ꯭ꯔꯀꯥꯟꯗ ꯑꯍꯦꯟꯕ ꯃꯇꯝ ꯅꯨꯡꯗꯥꯡ ꯀꯔꯤ ꯀꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯇꯝꯗ ꯑꯃꯨꯛ ꯊꯕꯛꯁꯦ ꯑꯣ ꯑꯍꯤꯡꯗꯁꯨ ꯑꯗꯨꯝ ꯑꯩ ꯄꯨꯡ ꯇꯧꯔꯦ 12 ꯕꯥꯔꯣ ꯑꯃꯐꯥꯎꯁꯦ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯑꯩ ꯀꯔꯤꯝꯇ ꯈꯜꯂꯛꯇꯅ ꯁꯨꯕꯗꯤ ꯊꯕꯛꯀꯤꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯪ ꯃꯆꯨ ꯁꯪꯕꯒꯤꯁꯦ ꯑꯩꯅ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯈꯪꯖꯅꯤꯡꯕ ꯑꯣꯀꯦ ꯑꯣꯀꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯩꯅ ꯈꯠꯂꯒ ꯑꯗꯨꯝ ꯂꯩꯈꯤꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯑꯣꯏꯈꯤꯕ ꯗꯥꯏꯌꯤꯡꯒꯤꯁꯦ ꯗꯥꯏꯌꯤꯡꯒꯤꯁꯦ ꯑꯣꯀꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯏꯆꯥꯒꯤ ꯀꯔꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯤꯅꯀꯣ ꯃꯇꯝꯁꯤꯗ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤꯁꯨ ꯄꯤꯊꯛꯇꯕ ꯑꯗꯒꯤ ꯁꯦꯟꯅꯗꯕ ꯑꯉꯥꯡ ꯂꯣꯏ ꯁꯦꯟꯅꯔꯝꯒꯅꯤꯕ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯍꯥꯏꯁꯤꯗꯕꯨ ꯍꯥꯟꯅ ꯂꯩꯁꯥꯔꯤꯒꯗꯨꯗꯤ ꯃꯥꯟꯅꯗꯦ ꯁꯥꯔ ꯃꯥꯟꯅꯔꯔꯣꯏ ꯀꯣ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯗꯥꯏꯌꯤꯡꯁꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯍꯧꯔꯛꯑꯕꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯔꯛꯑꯦ ꯁꯥꯔ ꯑꯗꯨꯝ ꯑꯩ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡ ꯂꯩꯃꯤꯟꯅꯕꯁꯤꯡꯁꯤꯒꯤ ꯐꯤꯔꯣꯜ ꯌꯥꯗꯦ ꯑꯗꯨꯝ ꯑꯩ ꯏꯁꯥꯒꯤ ꯀꯩꯒꯤ ꯁꯨꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯇꯧꯖꯔꯦ ꯑꯣꯀꯦ ꯑꯩ ꯑꯗꯨꯒ
ꯁꯤꯁꯦ ꯁꯔ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯐꯪꯉꯤꯕ ꯍꯤꯗꯥꯛꯁꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯈꯤꯕ ꯀꯩꯗꯧꯈꯤꯕꯒꯤ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯑꯗꯨꯒ ꯑꯩ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯨꯀꯥ ꯐꯤ ꯂꯪꯖꯝ ꯐꯤꯁꯦ ꯑꯇꯩ ꯂꯝꯒ ꯑꯃꯨꯛ ꯃꯥꯟꯅꯗꯕꯗꯧꯅ ꯑꯩꯅ ꯈꯟꯖꯩꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯇꯧꯔꯒ ꯑꯩ ꯃꯄꯥꯟꯗꯒꯤ ꯍꯤꯗꯥꯛ ꯑꯃꯨꯛ ꯂꯧꯔꯁꯨꯅ ꯈꯟꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯨꯒꯥꯒꯤꯁꯤꯗ ꯍꯥꯏꯗꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏꯅꯦꯕ ꯃꯆꯨ ꯁꯪꯕꯁꯤꯗꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯩꯅꯣꯁꯦ ꯁꯔꯖꯨꯗ ꯑꯩꯅ ꯈꯤꯇꯪ ꯄꯔꯁꯣꯅꯦꯜꯕꯨꯗꯤ ꯑꯣꯏꯔꯦꯕꯀꯣ ꯍꯣꯏ ꯁꯥꯔ ꯁꯣꯝꯒꯤ ꯍꯁꯕꯦꯟꯗꯒꯤ ꯁꯞꯄꯣꯔꯠꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯃꯥꯒꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯥꯇ꯭ꯔ ꯑꯃ ꯃꯃꯥꯡꯗ ꯑꯩꯒ ꯄꯣꯗꯀꯥꯁ ꯇꯧꯈꯤꯕꯗ ꯑꯔꯨꯟ ꯑꯃꯈꯛ ꯂꯩ ꯃꯥꯒꯤꯗꯁꯨ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥ ꯅꯠꯇꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯤꯁꯤꯅ ꯋꯥꯍꯩꯗ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯔꯛꯄꯁꯦ ꯈꯤꯇꯪ ꯃꯉꯣꯟꯗ ꯃꯣꯇꯤꯚꯦꯠ ꯑꯃ ꯂꯥꯛꯄ ꯑꯃ ꯂꯩꯗꯅꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯁꯔꯖꯨꯒꯤꯗꯗꯤ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯕꯤꯖꯤꯅꯦꯁꯀꯤ ꯁꯥꯔ ꯇꯧꯔꯛꯄꯗ ꯑꯩ ꯀꯩꯅꯣꯗ 2017ꯗꯒꯤ ꯑꯩ ꯗꯥꯏꯚꯣꯔꯁ ꯂꯩꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯏꯊꯟꯇ ꯁꯤꯡꯒꯜ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯗꯨꯗꯤ ꯁꯞꯄꯣꯔꯠꯁꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯔꯖꯨꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯦꯀꯣ ꯍꯥꯏꯗꯤ ꯑꯥꯐꯇꯔ ꯗꯤꯚꯣꯔꯁꯀꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯥꯟꯗꯝ ꯑꯃꯗꯗꯤ ꯆꯪꯉꯛꯇꯣꯏꯅꯤꯗꯅꯀꯣ ꯍꯣꯏ ꯁꯥꯔ ꯍꯥꯏꯗꯤ ꯑꯩꯁꯨ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯇꯧꯒꯦ ꯑꯗꯒꯤ ꯀꯔꯤ ꯇꯧꯒꯦ ꯉꯁꯥꯏꯒꯤ ꯃꯨꯒꯥꯁꯨ ꯌꯥꯝꯅ ꯄꯥꯝꯃꯦꯅ ꯍꯥꯏꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯪꯁꯦ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯤꯗꯅ ꯁꯣꯝꯅꯀꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃꯗꯤ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯤꯁꯦ ꯃꯁꯤ ꯀꯔꯤ ꯃꯇꯥꯡꯗꯒꯤꯅೋ ꯑꯩꯍꯥꯛꯅ ꯁꯤꯒꯤ ꯐꯤ ꯃꯆꯨ ꯁꯪꯕ ꯌꯥꯝꯅꯁꯨ ꯄꯥꯝꯖꯩ ꯈꯣꯠꯆꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯗꯥꯏꯌꯤꯡ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯨꯒꯥꯒꯤꯗ ꯑꯣꯏꯔꯣ ꯃꯨꯒꯥ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯂꯪ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯂꯪꯖꯝꯗꯁꯨ ꯑꯗꯨꯝ ꯌꯥꯏ ꯂꯪꯖꯪꯗꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯈꯣꯡ ꯊꯥꯡꯗꯕꯤꯈ꯭ꯔꯤꯅꯣ ꯁꯥꯔ ꯑꯩꯈꯣꯏꯅ ꯐꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯂꯪꯖꯝ ꯐꯤ ꯂꯪꯖꯝꯁꯤ ꯃꯆꯨ ꯁꯪꯕꯃꯛꯇꯗ ꯑꯩꯈꯣꯏ ꯗꯕꯜ ꯗꯥꯏꯌꯤꯡ ꯁꯤꯡꯒꯜ ꯗꯥꯏꯌꯤꯡ ꯀꯥꯏꯅ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣই ꯀꯣꯡꯕꯗꯁꯨ ꯃꯆꯨ ꯁꯪꯉꯦꯅ ꯍꯥꯏ ꯍꯥꯏꯗꯤ ꯀꯩꯕ ꯀꯣꯕꯗꯕ ꯀꯣꯡꯕꯁꯤ ꯀꯣꯡꯕꯗ ꯀꯣꯡꯕ ꯕꯥꯁꯤꯈꯣꯡꯒꯤꯗꯁꯨ ꯑꯣꯀꯦ ꯂꯪꯖꯝꯁꯦ ꯃꯆꯨ ꯁꯪꯉꯦꯕꯀꯣ ꯑꯗꯣ ꯂꯪꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯪꯕ ꯂꯪꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯃꯆꯨ ꯇꯥꯗ꯭ꯔꯤꯔꯥ ꯃꯆꯨꯗꯤ ꯇꯥꯔꯛꯑꯒꯁꯨ ꯑꯩꯈꯣꯏ ꯃꯆꯨꯁꯦ ꯀꯣꯛꯄ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯨꯔꯀꯥꯟꯗ ꯑꯗꯨꯝ ꯀꯣꯛꯄ꯭ꯔꯕ ꯃꯆꯨꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯃꯟꯊꯔꯛꯄ ꯌꯥꯝ ꯇꯣꯏꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯗꯨꯗꯒꯤꯁꯨ ꯈꯜꯂꯒ ꯁꯨꯝ ꯂꯩꯔꯒ ꯑꯩ ꯌꯨꯝꯗ ꯉꯁꯥꯏꯒꯤ ꯃꯆꯨꯁꯤꯗꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯤꯁꯤꯅ ꯍꯤꯗꯥꯛꯁꯦ ꯐꯠꯇꯕꯩꯔꯥ ꯍꯤꯗꯥꯛꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯐꯠꯇꯕ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯂꯪꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯕ ꯁꯥꯔ ꯑꯣꯀꯦ 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 ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯆꯪꯕꯤꯈ꯭ꯔꯤꯅꯣꯕ ꯁꯤꯒꯤ ꯌꯥꯝ ꯄꯥꯝꯅ ꯇꯧꯈ꯭ꯔꯤꯁꯦ ꯑꯩ ꯐꯤꯁꯦ ꯑꯗꯨꯝ ꯁꯥꯅ ꯂꯩ ꯍꯧꯖꯤꯛꯁꯨ ꯔꯥꯅꯤ ꯐꯤ 8 ꯍꯧꯔ ꯂꯩꯌꯦꯕ ꯐꯤꯁꯦ ꯁꯥꯔꯒ ꯁꯥꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯃꯆꯨ ꯁꯪꯕꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯨꯛꯇꯪ ꯑꯈꯪꯕ ꯑꯃꯇꯪ ꯑꯩ ꯊꯦꯡꯅꯔꯒꯗꯤꯅ ꯑꯩ ꯈꯜꯂꯒ ꯀꯟꯅ ꯂꯩꯖꯕ ꯑꯗꯨꯝ ꯁꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯂꯥꯏꯛ 2000 ꯀꯌꯥꯗꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯏꯅꯣ ꯐꯤ ꯑꯩ ꯆꯍꯤ ꯁꯨꯔꯒ ꯁꯨꯝ ꯂꯩꯕꯗꯤ ꯑꯩ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯁꯨꯕꯗꯤ ꯑꯗꯨꯝ ꯁꯨꯏꯌꯦꯕ ꯁꯨꯏꯕ ꯑꯣꯀꯦ ꯇ꯭ꯔꯦꯅꯤꯡ ꯑꯣꯏꯅ ꯑꯩꯅ ꯐꯖꯅ ꯆꯠꯂꯨꯕꯁꯤꯗꯤ ꯊꯧꯕꯥꯜ ꯆꯦꯔꯩ ꯗꯥꯏꯌꯤꯡꯁꯤꯗꯀꯣ ꯁꯥꯔ ꯑꯩꯁꯨ ꯑꯃꯨꯛ ꯏꯊꯟꯇ ꯆꯠꯄ ꯀꯤꯕꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯧꯋꯦꯕ ꯅꯤꯅꯦ ꯑꯩꯒ ꯊꯧꯕꯥꯜꯐꯥꯎꯗ ꯆꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯅꯦꯅꯁꯨ ꯆꯠꯂꯣ ꯅꯪꯅꯕꯨ ꯆꯠꯁꯦꯗꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯍꯣꯏ ꯃꯥꯂꯣꯝꯗ ꯂꯩꯌꯦꯕ ꯍꯣꯏ ꯁꯤꯁꯦ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯂꯦꯕ ꯑꯩꯅ ꯊꯧꯕꯥꯜ ꯇꯥꯅ ꯑꯗꯨꯒ ꯇꯝꯃꯨꯔ ꯃꯇꯨꯡꯗꯒꯁꯨ ꯑꯩ ꯐꯣꯟ ꯅꯨꯡꯗ ꯑꯩ ꯊꯥꯒꯠꯇꯦ ꯁꯥꯔ ꯑꯗꯨꯝ ꯑꯩ ꯇꯦꯛ ꯑꯝꯇꯪ ꯇꯧꯈꯤꯒꯦ ꯃꯅꯨꯡꯗꯀꯣ ꯃꯅꯨꯡꯗ ꯑꯩ ꯁꯤꯁꯦ ꯃꯇꯝ ꯆꯍꯤ 2000 ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯇꯝꯕ ꯍꯧꯒꯠꯂꯛꯄꯁꯦ 25ꯒꯤꯁꯤꯗ ꯑꯣꯏꯗꯣꯏꯅꯤ 25ꯀꯤꯁꯤꯗ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒ 2025ꯁꯤꯗ ꯊꯧꯕꯥꯜꯗ ꯐꯖꯅ ꯇꯝꯃꯦ ꯇꯝꯃꯦ ꯅꯦꯅꯦ ꯄꯨꯔꯒ ꯑꯣꯀꯦ ꯊꯥ ꯀꯌꯥꯃꯨꯛꯇꯤ ꯇꯝꯃꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯁꯥꯔ ꯃꯣꯏ 15 days ꯈꯛꯇꯪ ꯄꯤꯌꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯁꯇꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯏꯁꯥꯒꯤ ꯈꯔ ꯄꯥꯝꯖꯕꯒ ꯇꯧꯕꯒꯤ ꯑꯩ ꯁꯨꯖꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯝꯃꯤꯟꯅꯔꯛꯄ ꯕꯦꯁꯁꯤꯡ ꯑꯇꯩ ꯌꯥꯎꯕꯁꯤꯡꯁꯦ ꯑꯗꯨꯝ ꯉꯝꯈꯤꯕꯁꯨ ꯌꯥꯎꯋꯤ ꯉꯝꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯣꯀꯦ ꯗꯥꯏꯌꯤꯡꯒꯤꯁꯦ ꯈꯤꯇꯪꯗꯤ ꯄ꯭ꯔꯣꯁꯦꯁ ꯈꯔꯗꯤ ꯆꯪꯉꯦꯕ ꯑꯗꯨꯅ ꯀꯤꯁꯨ ꯀꯤꯅꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯕꯖꯥꯔꯗ ꯁꯪꯉꯝꯃꯤꯕ ꯍꯤꯗꯥꯛꯁꯤꯗꯤ ꯑꯗꯨꯝ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯂꯪꯁꯦꯀꯣ ꯐꯤꯁꯦ ꯑꯩꯈꯣꯏꯅ ꯃꯆꯨꯒ ꯁꯨꯔꯀꯥꯟꯗ ꯉꯁꯥꯏ ꯈꯨꯠꯇꯒ ꯆꯨꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒ
ꯉꯁꯥꯏ ꯀꯩꯅꯣꯅꯁꯨ ꯁꯔꯖꯨꯅ ꯍꯥꯏꯕꯤꯈꯤꯕꯗ ꯃꯆꯨꯁꯦ ꯁꯨꯔꯦ ꯁꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯛꯊꯣꯔꯛꯄꯅ ꯑꯃ ꯍꯥꯏꯗꯅꯀꯣ ꯃꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯁꯥꯔ ꯃꯁꯤ ꯂꯪꯒꯤꯗꯒꯤ ꯅꯠꯇꯦ ꯍꯤꯗꯥꯛꯁꯦ ꯌꯥꯝ ꯊꯤꯅ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯈꯦꯠꯅꯕꯖꯥꯠꯅꯦꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯪꯉꯤꯕ ꯑꯦꯁꯤꯠ ꯗꯥꯏꯌꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯤꯅꯗꯤ ꯑꯦꯁꯤꯠ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯟꯅ ꯈꯜꯂꯒ ꯂꯩꯔꯤꯑꯕ ꯑꯦꯁꯤꯠꯅ ꯐꯤ ꯆꯥꯊꯠꯍꯜꯂꯤ ꯐꯤ ꯂꯪꯈꯠꯍꯜꯂꯤꯒ ꯍꯥꯏꯕꯁꯦ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯖꯕꯅꯦꯕ ꯃꯥꯒꯤ ꯁꯣꯛꯏꯕ ꯃꯥꯒꯤ ꯖꯒꯥꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯩꯗ ꯁꯣꯛꯏꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯗ ꯏꯆꯝ ꯆꯝꯅꯗꯤ ꯇꯧꯗ꯭ꯔꯦ ꯇꯧꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯖꯥꯔꯗꯒꯤ ꯅꯍꯥꯟꯗꯤ ꯑꯩꯁꯨꯃꯛꯁꯨ ꯈꯪꯗꯗꯅ ꯍꯤꯗꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯄꯪꯁꯪꯗ ꯁꯪꯉ ꯄꯪꯐꯤꯗ ꯁꯨꯕꯗꯗꯤ ꯑꯆꯨꯕ ꯑꯔꯥꯡꯕ ꯀꯩꯗꯧꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯄ ꯉꯝꯗꯦꯕ ꯁꯥꯔ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯑꯦꯁꯤꯠꯁꯦ ꯌꯥꯗꯕ ꯌꯥꯗꯦ ꯁꯥꯔ ꯑꯗꯨ ꯁꯔꯖꯨ ꯃꯔꯛꯇ ꯉꯁꯥꯏꯒꯤ 2025 ꯁꯦ ꯁꯤꯗꯒꯤ ꯆꯞ ꯆꯥꯅ ꯁꯤꯒꯤ ꯗꯥꯏꯌꯤꯡꯒꯤꯁꯦ ꯂꯦꯞꯈ꯭ꯔꯤꯔꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯇꯣꯞꯄꯗꯤ ꯀꯩ ꯇꯧꯕꯤꯔꯝꯒꯦ ꯁꯥꯔ ꯑꯩ ꯇꯧꯗꯕꯁꯦ ꯄꯥꯛꯅ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯔꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯍꯣꯏ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒ ꯂꯩꯅꯔꯦ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯐꯤ ꯑꯃꯨꯛ ꯁꯥꯔꯝꯃꯦ ꯑꯗꯩ ꯏꯁꯥꯁꯦ ꯁꯨꯝ ꯐꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯁꯥꯔꯤ ꯍꯥꯏꯗꯅ ꯁꯥꯔꯤ ꯐꯤ ꯁꯥꯕꯗꯤ ꯑꯗꯨꯝ ꯑꯗꯨ ꯑꯩꯁꯦ ꯁꯨꯝ ꯐꯤ ꯁꯥꯕꯁꯦ ꯁꯨꯝ ꯈ꯭ꯋꯥꯡꯒ ꯅꯥꯕ ꯅꯥꯏ ꯑꯩ ꯑꯅꯥꯕꯁꯤꯒꯁꯨ ꯌꯥꯝ ꯆꯥꯟꯅꯗꯕ ꯑꯃꯗꯤ ꯑꯣꯏꯌꯦꯕ ꯀꯩ ꯍꯧꯖꯤꯛꯁꯨ ꯍꯛꯆꯥꯡ ꯅꯥꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩ ꯅꯝꯐꯨꯗ ꯑꯩꯅ ꯉꯝꯅꯕ ꯀꯩꯗꯧꯕꯒꯤ ꯑꯅꯥꯕꯅ ꯑꯩꯅ ꯉꯝꯍꯟꯗꯣꯏꯅꯣ ꯈꯜꯂꯒ ꯆꯠꯂꯤꯅꯦ ꯁꯥꯔ ꯌꯦꯁ ꯑꯩ ꯑꯗꯨꯝ ꯑꯩ ꯉꯝꯅꯕ ꯍꯧꯖꯤꯛ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯒ ꯑꯩ ꯑꯦꯛꯁꯔꯁꯥꯏꯁ ꯐꯥꯎ ꯆꯠꯂꯤꯑꯕ ꯑꯩ ꯀꯩꯅꯣ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯍꯣꯠꯅꯔꯝꯗꯕ ꯌꯥꯗꯦ ꯕꯣꯝ ꯇꯨꯔ ꯁꯤꯖꯈꯤꯕꯗꯨꯅ ꯏꯁꯣꯔꯒꯤꯅꯤ ꯑꯩ ꯇꯝꯕ ꯉꯝꯗꯦꯗꯅ ꯑꯗꯨꯒ ꯑꯩꯅ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒ ꯏꯄꯥꯝꯗꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯅꯥ ꯂꯩꯔꯒꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯗꯁꯨ ꯑꯩꯅ ꯑꯌꯦꯠꯄ ꯑꯃ ꯄꯤꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯑꯩ ꯏꯃꯨꯡꯗ ꯃꯤ ꯑꯃ ꯅꯥꯔꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤꯁꯨ ꯃꯆꯟꯅꯤ ꯃꯆꯦꯅꯤꯅ ꯃꯣꯏꯗ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯇꯦꯟꯁꯟ ꯄꯤꯅꯤꯕ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯒ ꯍꯔꯥꯎ ꯆꯥꯛ ꯆꯔꯥ ꯆꯥꯔꯕꯣꯏꯗꯤ ꯃꯣꯏꯁꯨ ꯍꯔꯥꯎꯖꯅꯤ ꯑꯗꯨꯅ ꯁꯥꯔ ꯑꯩ ꯃꯣꯏꯗꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯇꯧꯖꯗꯦ ꯑꯗꯣ ꯕꯤꯖꯤꯅꯦꯁꯁꯦ ꯍꯥꯏꯗꯤ ꯗꯥꯏꯌꯤꯡ ꯅꯠꯇꯕꯗꯁꯨ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯝꯃꯦ ꯁꯥꯔ ꯑꯩ ꯍꯥꯏꯗꯅ ꯗꯦꯂꯤꯚꯔꯤ ꯆꯠꯂꯝꯃꯦ ꯗꯦꯂꯤꯚꯔꯤꯁꯦ ꯀꯩꯅꯣꯒꯤ ꯏ ꯀꯥꯔꯠꯀꯤ ꯗꯦꯂꯤꯚꯔꯤ ꯆꯠꯂꯝꯃꯦ ꯇꯦꯔꯥꯗꯒꯤ ꯑꯣ ꯁꯤꯗꯩꯗ ꯑꯩ ꯗꯦꯂꯤꯚꯔꯤ ꯆꯠꯂꯝꯃꯦ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅ ꯑꯩ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯍꯤ 3 ꯂꯩꯔꯝꯃꯦ ꯊꯕꯛ ꯁꯨꯔꯒ ꯑꯣꯀꯦ ꯑꯁ ꯌꯥꯝꯅ ꯏꯠꯁ ꯚꯦꯔꯤ ꯀꯩꯅꯣꯅꯤ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏ ꯑꯩꯒꯤ ꯗꯥꯎꯁꯦ ꯑꯗꯨꯝ ꯌꯥꯗꯕ ꯗꯦꯂꯤꯚꯔꯤꯁꯦ ꯑꯃꯨꯛ ꯐꯖꯅ ꯆꯠꯄ ꯍꯧꯔꯦ ꯑꯩꯒꯤ ꯔꯨꯠꯁꯦ ꯐꯖꯅ ꯑꯩ ꯈꯪꯉꯦꯕ ꯄꯩꯁꯥꯁꯦ ꯊꯣꯛꯒꯠꯂꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ 2023ꯒꯤ ꯂꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯊꯤꯡꯖꯤꯟꯈꯤꯕꯁꯦ ꯁꯤꯗꯩꯗ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯇꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯁꯤꯒ ꯑꯩꯅ ꯄꯩꯁꯥ ꯊꯣꯛꯇꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯗꯤ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯕ 70 ꯃꯌꯥꯗꯤ ꯁꯨꯔꯦ ꯑꯗꯨꯏꯁꯨ ꯃꯁꯥ ꯌꯥꯝ ꯀꯜꯂꯦ ꯃꯥ ꯑꯩꯅ ꯏꯃꯥ ꯑꯩ ꯃꯣꯃꯣ ꯁꯥꯔꯛꯑꯒꯦ ꯅꯪ ꯊꯣꯡꯒꯥꯟꯗ ꯌꯣꯜꯂꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯅꯤꯄꯨꯔꯤꯒ ꯍꯧꯔꯛꯑꯒꯦ ꯅꯪ ꯊꯣꯡꯒꯥꯟꯗ ꯌꯣꯜꯂꯣ ꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯌꯣꯟꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯩ ꯌꯥꯎꯗ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯩ ꯌꯣꯟꯕ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯅꯠꯇꯦ ꯁꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯦ ꯗꯤꯃꯥꯟ ꯁꯤꯠꯈ꯭ꯔꯕ ꯑꯣꯀꯦ ꯏꯟꯇꯔꯦꯁꯇꯤꯡ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯏꯗꯤ ꯃꯈꯜ ꯃꯊꯦꯜꯅ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣই ꯃꯤꯑꯣꯏꯕꯁꯦ ꯑꯩꯅ ꯈꯟꯖꯕꯅ ꯉꯁꯥꯏ ꯃꯦꯝꯁꯨ ꯎꯀꯤꯜ ꯑꯣꯏꯒꯦꯅ ꯈꯟꯖꯔꯛꯏꯅꯤ ꯑꯗꯒꯤ ꯃꯤꯗꯤꯌꯥꯗꯁꯨ ꯑꯃꯨꯛ ꯄꯥꯝꯖꯔꯤꯅꯦꯕ ꯑꯗꯣ ꯋꯥꯈꯜꯁꯤꯅ ꯑꯃ ꯈꯜꯂꯦ ꯄꯨꯟꯁꯤꯅ ꯇꯝꯃꯝꯕꯗꯨꯅ ꯑꯃꯅꯤ ꯑꯗꯣ ꯄꯨꯟꯁꯤꯅ ꯇꯝꯃꯝꯃꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯅꯤꯡ ꯍꯟꯗꯅ ꯉꯁꯥꯏꯒꯤ ꯑꯄꯥꯝꯕꯁꯤꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯆꯪꯁꯤꯜꯂꯛꯄꯁꯦ ꯑꯥꯏ ꯊꯤꯡ ꯗꯤꯁ ꯏꯁ ꯑꯦ ꯇꯔꯅꯤꯡ ꯄꯣꯏꯟ ꯐꯣꯔ ꯏꯠꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯍ꯭ꯌꯨꯃꯦꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛ ꯇꯥꯔꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯉꯁꯥꯏꯒꯤ ꯀꯔꯝ ꯀꯥꯟ ꯁꯤꯗꯣꯏꯅꯣ ꯁꯦ ꯑꯩꯁꯨ ꯅꯣꯡꯃ ꯆꯠꯈꯤꯅꯤ ꯁꯔꯖꯨꯁꯨ ꯅꯣꯡꯃ ꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯅꯥꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯉꯁꯥꯏ ꯑꯅꯥꯕꯗꯨꯅ ꯉꯝꯍꯟꯈꯤꯗ꯭ꯔꯦꯗꯅ ꯍꯥꯏꯗꯤ ꯅꯪ ꯑꯣꯏꯅ ꯉꯝꯃꯒ ꯍꯥꯏꯗꯤ ꯅꯝꯗꯅ ꯇꯧꯁꯟꯈ꯭ꯔꯦꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯗꯥꯏꯌꯤꯡꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯥꯅꯤꯄꯨꯔꯤꯒꯤ ꯀꯩꯅꯣꯁꯦ ꯄꯥꯅꯤꯄꯨꯔꯤ ꯑꯣꯏꯒꯦꯔꯥ ꯃꯣꯃꯣ ꯃꯤꯅ ꯃꯌꯥꯝ ꯄꯥꯝꯅꯔꯛꯄꯩ ꯅꯠꯇ꯭ꯔꯣ ꯗꯤꯃꯥꯟ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯏꯃꯥꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯍꯩꯕ꯭ꯔꯕ ꯄꯥꯅꯤꯄꯨꯔꯤ ꯁꯥꯕ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯃꯣꯃꯣꯒ ꯁꯥꯕꯁꯦ ꯍꯩꯌꯦ ꯁꯥꯔ ꯁꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯍꯧꯖꯤꯛ ꯍꯧꯒꯟꯕ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯃꯣꯃꯣ ꯍꯥꯏꯗꯤ ꯍꯥꯎꯇꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯇꯝꯗꯨꯗ
ꯍꯣꯏ ꯁꯥꯔ ꯁꯤꯁꯦ ꯑꯩꯅ ꯈꯜꯂꯦ ꯑꯩ ꯈꯨꯠꯁꯦ ꯌꯥꯝ ꯂꯦꯡꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯅ ꯏꯊꯟꯇ ꯈꯜꯂꯦ ꯑꯩ ꯀꯣꯛꯅ ꯂꯦꯡꯉꯤꯔ ꯈꯨꯠꯅ ꯂꯦꯡꯉꯤꯔ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦꯅ ꯈꯜꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯑꯩꯅ ꯂꯦꯞꯇꯕꯤꯗ ꯄꯪꯇꯧꯗ ꯇꯧꯕꯁꯦ ꯑꯗꯨꯅ ꯐ꯭ꯔꯤꯗꯗꯤ ꯑꯝꯇ ꯂꯩꯔꯛꯇꯕ꯭ꯔꯕ ꯂꯩꯔꯛꯇꯦ ꯁꯥꯔ ꯂꯩꯔꯛꯇꯦ ꯑꯩꯅ ꯕꯣꯝꯕꯦꯗ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥ ꯑꯃ ꯂꯩꯕ ꯃꯇꯝꯗꯣ ꯑꯩ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯗꯣ ꯑꯩ ꯏꯃꯥ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯐꯨꯔꯤꯠ ꯕ꯭ꯂꯥꯎꯁ ꯑꯅꯤꯇꯪ ꯇꯨꯔꯨꯁꯤꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯒꯣꯇꯥ ꯊꯤꯜꯂꯦꯕ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯅꯣꯗꯁꯨ ꯃꯨꯝꯕꯥꯏꯗꯁꯨ ꯍꯥꯏꯗꯤ ꯇꯥꯇꯥ ꯇꯥꯇꯥ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥ ꯑꯃ ꯂꯩꯔꯦ ꯑꯩ ꯀꯦꯟꯁꯔ ꯇꯥꯔꯦ ꯁꯤꯗ ꯀꯦꯃꯣ ꯇꯧꯁꯤꯅ ꯆꯠꯁꯦꯅ ꯇꯧꯕꯗꯒꯤ ꯀꯩꯁꯨꯕꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯁꯔꯖꯨꯁꯦ ꯑꯥꯏ ꯊꯤꯡ ꯁꯤ ꯏꯁ ꯋꯥꯟ ꯑꯣꯐ ꯗꯤ ꯑꯦꯛꯖꯥꯝꯄꯜ ꯏꯟ ꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯥꯏꯛ ꯏꯁꯥꯁꯦ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯒꯤ ꯍꯣꯏ ꯅꯥꯕ ꯅꯥꯗꯕꯗꯨꯅꯤ ꯏꯁꯣꯔꯒꯤ ꯀꯩꯅꯣꯅꯤꯀꯣ ꯃꯥꯒꯤ ꯏꯁꯣꯔꯅ ꯇꯝꯃꯝꯃꯒꯗꯤ ꯑꯗꯨꯝ ꯐꯅ ꯀꯜꯂꯝꯃꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯕꯣꯝ ꯂꯥꯎꯅ ꯇꯨꯈꯤꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯃꯥꯅꯤ ꯅꯠꯇꯦꯕ ꯁꯥꯔ ꯑꯗꯨꯅ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯐꯖꯅ ꯈꯟꯖꯔꯒꯀꯣ ꯍꯥꯏꯗꯤ ꯑꯩ ꯅꯥꯕ ꯌꯥꯗꯦꯀꯣꯅ ꯍꯥꯏꯔꯒ ꯍꯣꯠꯅꯔꯛꯏꯁꯦ ꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥꯁꯦ ꯌꯥꯝꯅ ꯂꯩꯌꯦꯅ ꯍꯥꯏ ꯁꯔꯖꯨꯒꯨꯝꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯉꯥꯏ ꯐꯗꯦꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯃ ꯈꯨꯠ ꯂꯦꯡꯕꯒꯤꯅ ꯍꯥꯏꯗꯅꯀꯣ ꯄꯥꯅꯤꯄꯨꯔꯤꯁꯨ ꯏꯃꯥꯅ ꯌꯣꯜꯂꯝꯕꯁꯦ ꯗꯤꯃꯥꯟꯅ ꯍꯦꯟꯖꯜꯂꯛꯇꯅ ꯅꯪꯁꯨ ꯌꯥꯎꯔꯤꯅꯦꯕ ꯌꯥꯎꯔꯤ ꯍꯧꯖꯤꯛꯇꯤ ꯍꯣꯇꯦꯜ ꯑꯣꯏꯅ ꯁꯥꯗꯣꯛꯑꯕꯅꯦ ꯍꯣꯇꯦꯜ ꯑꯣꯏꯅ ꯁꯥꯔꯕ ꯑꯣꯀꯦ ꯑꯣꯀꯦ ꯄꯥꯔꯣꯊꯥꯁꯦ ꯍꯧꯖꯤꯛꯁꯤꯅ ꯂꯦꯞꯇꯕꯤꯅꯦ ꯄꯔꯣꯊꯥꯁꯨ ꯑꯃꯨꯛ ꯌꯥꯎꯔꯦꯕ ꯃꯣꯃꯣꯗꯤ ꯁꯥꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯣꯃꯣꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯇꯣꯠꯄꯁꯦ ꯑꯃꯨꯛ ꯃꯌꯥꯝꯅ ꯆꯥꯕꯁꯦ ꯄꯥꯝꯅꯗꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯁꯔꯖꯨꯁꯦ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯕꯤꯖꯤꯅꯦꯁꯁꯦ ꯃꯆꯥꯗꯤ ꯂꯣꯏ ꯇꯧꯔꯤꯅꯦꯕꯀꯣ ꯇꯧꯔꯤꯅꯤ ꯁꯥꯔ ꯑꯗꯣ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯇꯧꯖꯔꯤꯕ ꯑꯩꯍꯥꯛꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯏꯃꯥꯒꯁꯨ ꯑꯃꯨꯛ ꯇꯧꯃꯤꯟꯅꯔꯦ ꯐꯤꯁꯨ ꯑꯃꯨꯛ ꯈꯔ ꯁꯪꯉꯨꯔꯦ ꯑꯗꯒꯤ ꯃꯤꯒꯤꯗ ꯑꯃꯨꯛ ꯏ ꯀꯥꯔꯠꯀꯤꯗ ꯗꯤꯂꯤꯚꯔꯤ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤ ꯑꯩ ꯇꯧꯔꯒꯦꯅ ꯂꯦꯞꯄꯛꯏꯁꯦ ꯁꯤ ꯀꯃꯥꯏꯅ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯤꯅꯣ ꯁꯥꯔꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯡꯗ ꯌꯦꯡꯉꯦꯕ ꯑꯗꯨꯝ ꯅꯠꯇ꯭ꯔ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯗꯥꯏꯤꯡꯒꯤ ꯅꯪ ꯆꯪꯉꯕꯅꯦꯕ ꯗꯥꯏꯔꯤꯡ ꯆꯪꯉꯦ ꯑꯗꯣ ꯀꯃꯥꯏꯅ ꯆꯪꯈ꯭ꯔꯤꯅꯣꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯦꯗꯤ ꯋꯥꯈꯜꯗ ꯐꯖꯅ ꯈꯜꯂꯒ ꯆꯞ ꯌꯨꯡꯉꯤꯗꯅꯀꯣ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯂꯦꯞꯈ꯭ꯔꯤꯅꯣ ꯅꯪ ꯗꯤꯁꯤꯖꯟꯁꯦ ꯁꯥꯔ ꯃꯁꯤ ꯑꯩꯅ ꯀꯂꯔꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯀꯅꯥꯝꯇꯁꯨ ꯉꯁꯤꯐꯥꯎ ꯁꯦꯌꯔ ꯇꯧꯊꯣꯛꯆꯗꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯅꯤꯅꯦꯗꯗꯤ ꯍꯥꯏꯌꯦꯕ ꯑꯥꯗ ꯑꯩ ꯁꯥꯔꯒꯤ ꯀ꯭ꯂꯥꯁꯀꯁꯦ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯃꯇꯝ ꯈꯔ ꯑꯩ ꯐꯤꯁꯦ ꯁꯨꯈꯤꯔꯣꯏꯒꯦꯅ ꯈꯟꯖꯩꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯥꯗ ꯇ꯭ꯔꯦꯅꯤꯡꯁꯦ ꯆꯠꯂꯒ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ kamain ꯇꯧꯏ ꯐꯤꯐꯧꯗ ꯑꯩ ꯈꯣꯡꯀꯠꯄ ꯍꯧꯔꯦꯕ ꯑꯩ ꯑꯥꯗ ꯄꯨꯔꯒꯦ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡꯁꯤ ꯌꯥꯎꯔꯒꯦ ꯇꯧꯀꯥꯟꯗ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡꯗꯤ ꯂꯧꯗꯦ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯕꯗꯨꯗ ꯌꯥꯎꯔꯒ ꯑꯩꯅ ꯍꯩꯖꯕꯗꯤ ꯌꯥꯅꯤꯅ ꯍꯥꯏꯔꯛꯄ ꯑꯣꯀꯦ ꯑꯗꯒꯤ ꯁꯤꯅ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯗꯣꯏꯔꯥ ꯃꯄꯥꯟꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯀꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯩꯗꯤ ꯍꯤꯗꯥꯛꯁꯦ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯐꯕꯁꯦ ꯄꯣꯔꯛꯑꯒ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯥꯕꯤ ꯑꯗꯒꯤ ꯐꯤ ꯁꯨꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗ ꯃꯣꯏꯗ ꯗꯥꯏꯔꯦꯛ ꯀꯂꯔꯁꯦ ꯄꯤꯕꯤꯔꯒ ꯑꯐꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯕ ꯁꯥꯔ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯤ ꯁꯥꯕꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯁꯥꯔ ꯃꯣꯏ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯣꯏ ꯊꯣꯛꯄ꯭ꯔꯕ ꯁꯥꯔꯁꯦ ꯃꯣꯏ ꯑꯌꯥꯝꯕꯗꯤ ꯊꯣꯛꯏꯅꯦꯅ ꯈꯜꯂꯦ ꯑꯣꯀꯦ ꯀꯔꯥꯏ ꯑꯣꯀꯦ ꯑꯩꯈꯣꯏ ꯀꯩꯁꯦ ꯍꯤꯗꯥꯛꯁꯦ ꯑꯐꯕꯁꯦ ꯕꯖꯥꯔꯗ ꯐꯪꯉꯤꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯁꯥꯔ ꯁꯨꯡꯐ ꯐꯗꯦꯅ ꯑꯩꯅ ꯍꯥꯏꯖꯕ ꯉꯝꯅꯤꯕ ꯑꯩꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯄꯣꯠꯅꯦꯕ ꯑꯣꯀꯦ ꯍꯥꯏꯗꯤ ꯃꯆꯨꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯐꯠꯇꯦꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯤꯔꯥ ꯇꯥꯗꯕꯁꯤꯅ ꯆꯨꯔꯤꯔꯥ ꯇꯥꯗꯕꯁꯤꯅ ꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯑꯣꯏ ꯇꯪꯈꯥꯏ ꯑꯃꯅꯦ ꯑꯌꯥꯝꯕꯗꯤꯀꯣ ꯁꯤꯒꯨꯝꯕꯁꯦ ꯐꯤꯗꯤ ꯁꯣꯛꯇ꯭ꯔꯣ ꯁꯥꯔ ꯐꯤ ꯌꯥꯝ ꯁꯣꯛꯈ꯭ꯔ ꯄꯣꯠꯅꯤ ꯀꯂꯔꯁꯦ ꯇꯁꯦꯡꯅ ꯁꯪꯖꯟꯕ ꯅꯠꯇꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯇꯩꯁꯟꯕꯅꯦꯕ ꯑꯣ ꯀꯂꯔꯁꯦ ꯉꯁꯥꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗꯥꯏꯌꯤꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯪꯒꯤ ꯃꯤꯁꯟ ꯑꯝꯗ ꯆꯪꯉꯛꯏꯅꯤꯗꯅ ꯁꯥꯔ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯑꯦꯁꯤꯠ ꯗꯥꯏꯌꯤꯡ ꯍꯥꯏꯗꯣꯏꯔꯥ ꯑꯦꯁꯤడ్ ꯗꯥꯏꯔꯤꯡ ꯍꯥꯏ ꯑꯦꯁꯤꯠ ꯗꯥꯏꯌꯤꯡ ꯍꯥꯏꯗꯣꯏꯔꯥ ꯁꯥꯔ ꯃꯆꯨ ꯁꯪꯕꯩꯁꯦꯀꯣ ꯁꯥꯔ ꯑꯗꯨꯒ ꯐꯤꯗꯁꯨ ꯀꯇꯟ ꯑꯗꯒꯤ ꯁꯤꯜ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯇꯣꯉꯥꯟ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯑꯅꯤꯃꯛꯁꯦ ꯇꯧꯗꯣꯏꯅꯤ ꯑꯅꯤꯃꯛꯁꯦ ꯁꯥꯔ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯥꯔ ꯑꯗꯣ ꯁꯤꯒꯤ ꯗꯥꯏꯌꯤꯡꯁꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯦꯃꯤꯀꯦꯜꯁꯦ ꯁꯤ ꯄꯨꯔꯛ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯐꯤ ꯁꯪꯉꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯅ ꯁꯪꯉꯛꯀꯅꯤꯅꯦ ꯑꯗꯨꯗꯤ ꯁꯪꯉꯛꯀꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯤꯁꯦ ꯃꯃꯜ ꯇꯥꯡꯅ ꯂꯩꯁꯜꯂꯨꯔꯒ ꯁꯦꯒꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯈꯔꯗꯤ ꯍꯟꯊꯔꯛꯀꯗ꯭ꯔꯅ ꯈꯜꯂꯦꯕ ꯑꯣꯀꯦ ꯐꯤꯁꯦ ꯑꯗꯨꯗꯤ ꯀꯦꯃꯤꯀꯦꯜꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯦꯒꯥꯏꯔꯛꯏꯁꯦ ꯃꯥꯒꯤ ꯍꯤꯗꯥꯛꯁꯤꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯨꯟꯅ ꯑꯩꯈꯣꯏꯅ ꯊꯤꯗꯤ ꯊꯤꯔꯨꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯅꯁꯨ ꯃꯥꯅꯦ ꯊꯤꯗꯅ ꯃꯥꯅꯦ ꯂꯥꯛꯑꯕꯅꯦꯕ
ꯑꯗ ꯑꯩꯅ ꯍꯟꯗꯛ ꯁꯔꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯑꯩꯅꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯕꯁꯤꯗ ꯃꯈꯜ ꯃꯌꯥꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯦꯁꯤꯠ ꯗꯥꯏꯅꯦ ꯗꯥꯏꯔꯦꯛ ꯗꯥꯏꯅꯦ ꯑꯣꯔꯒꯥꯅꯤꯛ ꯗꯥꯏꯒ ꯑꯍꯨꯝꯁꯤꯇꯪ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗꯔꯣ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯑꯣꯀꯦ ꯌꯥꯝ ꯐꯖꯅ ꯊꯤꯖꯤꯜꯂꯝꯃꯦ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯀꯔꯥ ꯆꯥꯎꯔꯥꯛꯄ ꯑꯃ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯗꯣꯛꯈꯤ ꯀꯅꯥꯅ ꯍꯧꯗꯣꯛꯈꯤꯕꯅꯣ ꯀ ꯍꯥꯏꯕꯒꯤ ꯑꯩꯅ ꯁꯨꯝ ꯑꯣꯀꯦ ꯅꯥꯏꯁ ꯊꯤꯕꯗꯣ ꯑꯗꯨꯗꯒꯤ ꯔꯤꯁꯔꯁ ꯇꯧꯕ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯑꯣꯔꯤꯖꯤन ꯊꯤꯕꯁꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯒ ꯁꯔꯖꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯦꯞꯄꯤꯔꯝꯃꯤꯕ ꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒꯤ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯗꯅꯀꯣ ꯍꯣꯏ ꯁꯥꯔꯅꯁꯨ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯗꯧꯔꯦ ꯑꯩꯒꯤꯗꯃꯛꯇ ꯑꯗꯣ ꯁꯤꯒꯤ 2025ꯇꯒꯤꯅ 26ꯇꯅꯤꯅ ꯂꯥꯛꯇꯣꯏꯁꯦꯀꯣ ꯁꯥꯔ ꯁꯤꯗꯗꯤ ꯐꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯨꯕꯤꯔꯝꯃꯅꯤꯅ ꯑꯩ ꯈꯟꯖꯩ ꯑꯗꯒꯤ ꯐꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯔꯝꯃꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯪ ꯎꯔꯝꯕ ꯌꯥꯏ ꯀꯥꯏ ꯀꯥꯏꯗꯒꯤꯗꯤ ꯎꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯛꯁꯨꯔꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯤ ꯅꯪꯅ ꯂꯩꯗꯅ ꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯁ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯇꯝꯃꯒ ꯍꯥꯟꯅ ꯍꯥꯏꯗꯅꯀꯣ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯅ ꯑꯃꯨꯛ ꯃꯥꯁꯦ ꯃꯥꯏ ꯄꯥꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯀꯃꯥꯏꯅ ꯑꯛꯁꯨꯔꯗ ꯀꯃꯥꯏꯅ ꯆꯪꯕꯤꯔꯛꯈ꯭ꯔꯤꯅꯣ ꯁꯤꯝꯇꯪ ꯈꯪꯖꯅꯤꯡꯉꯦ ꯁꯥꯔ ꯑꯩ ꯐꯣꯟꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯍꯣꯏ ꯀꯩꯅꯣ ꯀꯣꯃꯦꯗꯤꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯌꯦꯡꯗꯦꯕ ꯁꯤꯒꯨꯝꯕ ꯁꯥꯔ ꯙꯅꯕꯤ ꯍꯣꯏ ꯁꯥꯔ ꯍꯣꯏꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩ ꯌꯥꯝ ꯌꯦꯡꯉꯦꯕ ꯑꯗꯨꯝ ꯑꯗꯨ ꯌꯦꯡꯕꯗ ꯁꯥꯔꯁꯦ ꯃꯃꯥꯡꯗ ꯀ꯭ꯂꯥꯁ ꯀꯩꯀꯩ ꯇꯧꯕꯗ ꯏꯪꯂꯤꯁ ꯇꯧꯔꯒ ꯌꯥꯝ ꯐꯖꯅ ꯇꯥꯛꯇꯤ ꯇꯥꯛꯑꯦꯗꯤ ꯈꯪꯖꯩꯌꯦꯕꯀꯣ ꯑꯗ ꯑꯩꯗꯤ ꯂꯥꯏꯔꯤꯛꯇꯣ ꯁꯣꯟꯕꯅꯤꯅ ꯑꯣꯀꯦ ꯑꯩ ꯁꯤꯗ ꯆꯪꯅꯤꯡꯉꯒꯁꯨ ꯑꯩꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕ ꯑꯃ ꯑꯣꯏꯌꯦꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯅꯣꯡꯃ ꯁꯨꯝ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯍꯜ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯥꯔꯒꯤꯗꯒꯤ ꯌꯥꯎꯔꯒ ꯃꯥꯁꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯃꯈꯛ ꯋꯤꯅꯔꯒꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯃꯨꯛ ꯌꯦꯡꯉꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯥꯔꯁꯦ ꯑꯩꯁꯦ ꯁꯨꯝ ꯊꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩ ꯊꯤꯕ ꯌꯥꯕ ꯊꯤꯔꯦꯕ ꯑꯗꯨꯒ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯤ ꯑꯩꯁꯦ ꯈꯜꯂꯦ ꯑꯩ ꯐꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯑꯩ ꯁꯨꯔꯒ ꯂꯩꯕꯗꯤ ꯑꯩ ꯂꯩꯅꯤꯡꯗꯦꯕ ꯁꯥꯔ ꯑꯣꯀꯦ ꯑꯩ ꯀꯂꯔꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯐꯖꯅꯗꯤ ꯇꯧꯅꯤꯡꯉꯦꯕ ꯑꯩ ꯐꯤ ꯁꯨꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯒꯁꯨ ꯃꯌꯥꯝꯗ ꯁꯤꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯈꯪꯍꯟꯕꯁꯦ ꯄꯥꯝꯃꯦꯕ ꯇꯁꯦꯡꯅ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯖꯕꯅꯤꯗꯅꯀꯣ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯁꯥꯔꯒꯤ ꯅꯝꯕꯔꯁꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯊꯣꯛꯑꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯃꯦꯁꯦꯁ ꯇꯧꯔꯒ ꯊꯥꯅꯔꯒ ꯂꯩꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯍꯩꯅꯗꯦꯕꯀꯣ ꯑꯩꯅ ꯅꯣꯡꯉꯥꯜꯂꯛꯄ ꯄꯨꯡ 8 ꯐꯥꯎꯗꯤ ꯃꯤꯁꯦ ꯍꯧꯒꯠꯅꯈꯤꯔꯣꯏ ꯀꯥꯏ ꯈꯜꯂꯦ ꯑꯩꯅ ꯇꯧꯕ ꯐꯣꯟꯁꯤ ꯁꯥꯔ ꯍꯣꯏꯗ ꯇꯧꯕꯁꯤ ꯁꯨꯝ ꯑꯝꯇ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯇꯧꯕ꯭ꯔꯣ ꯑꯌꯨꯛ ꯉꯟꯇꯥꯗ ꯇꯧꯋꯦ ꯑꯣꯀꯦ ꯑꯣꯀꯦ ꯄꯥꯏꯈꯠꯂꯛꯇ꯭ꯔꯒ ꯀꯣꯟꯅ ꯁꯥꯔ ꯕꯣꯔꯤꯁꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯕꯤꯔꯛꯑꯝꯕ꯭ꯔꯥꯅ ꯑꯩꯅ ꯇꯧꯔꯛꯑꯝꯃꯦ ꯁꯥꯔꯒꯤ ꯀ꯭ꯂꯥꯁꯁꯦ ꯑꯩ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯅ ꯍꯥꯏꯕꯗ ꯃꯥꯅ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯀꯤ ꯐ꯭ꯔꯤꯗ ꯑꯃꯈꯛ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕ ꯁꯤ ꯍꯥꯟꯅ ꯑꯝꯇ ꯌꯥꯎꯕꯤꯌꯣꯅ ꯍꯥꯏ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨ ꯌꯥꯎꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯅ ꯁꯨꯃꯥꯏꯅ 90 ꯗꯦꯖꯀꯤ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯁꯥꯔ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ 90 ꯗꯦꯖꯀ ꯑꯝꯇ ꯇꯧꯔꯔꯣꯏꯒꯦ ꯗꯥꯏꯔꯦꯛ ꯑꯝꯇ ꯁꯥꯔꯒ ꯎꯅꯖꯔꯒꯦ ꯍꯥꯏꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯊꯃꯣꯏꯗ ꯐꯥꯎꯈ꯭ꯔꯦꯕ ꯁꯥꯔꯒ ꯑꯩꯒ ꯗꯥꯏꯔꯦꯛ ꯎꯅꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯦ ꯌꯥꯔꯤ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯗꯤꯁꯤꯖꯟꯁꯦ ꯁꯥꯔꯅ ꯄꯤꯕꯤꯔꯒ ꯑꯩ ꯇꯣꯛꯑꯁꯨ ꯇꯣꯛꯈꯤꯒꯦꯁꯦ ꯑꯩ ꯈꯜꯂꯦꯕ ꯇꯧꯗ꯭ꯔꯒꯁꯨ ꯑꯩ ꯇꯣꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯈ꯭ꯔ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯎꯔꯦꯕ ꯃꯥꯅꯦ ꯕꯤꯖꯤꯅꯦꯁꯅꯤ ꯇꯧꯔꯝꯃꯒ ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯟꯐꯝ ꯈꯪꯗꯅ ꯂꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯁꯤꯕꯅ ꯐꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯝꯇꯪ ꯑꯈꯪꯕ ꯑꯝꯇꯪꯗꯤ ꯇꯥꯟꯅꯗꯕ ꯌꯥꯗꯦꯁꯦ ꯑꯩ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯩ ꯁꯥꯔꯁꯦ ꯎꯅꯒꯦ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨ ꯌꯥꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯩꯅ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯅ ꯑꯃꯨꯛ ꯀ꯭ꯂꯥꯁꯤꯛ ꯒꯥꯟꯙꯤꯗ ꯑꯩꯈꯣꯏ 3 ꯗꯦꯖꯀꯤ ꯋꯥꯔꯛꯁꯣꯞ ꯀꯩꯅꯣ ꯋꯤꯕꯤꯅꯔꯗꯣ ꯍꯣꯏ ꯑꯗꯨꯗ ꯌꯥꯎꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯁꯨ ꯂꯩꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯑꯣꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯉꯦꯕ ꯑꯩ ꯀꯥꯟꯅꯕ ꯑꯃ ꯂꯩꯔꯦ ꯁꯤ ꯑꯩꯅ ꯈꯪꯉꯒ ꯐꯪꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯣꯟꯂꯥꯏꯟꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯁꯤ ꯈꯪꯉꯦꯕ ꯑꯩ ꯑꯃꯗ ꯑꯃꯨꯛ ꯍꯥꯏ ꯁꯥꯔꯒꯤꯗꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯑꯛꯁꯨꯔꯗ ꯂꯩꯔꯤꯕ ꯇꯤꯝꯁꯤꯡꯁꯤꯗ ꯑꯩ ꯑꯝꯇꯗꯤ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯀꯩꯅꯣ ꯎꯅꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯣꯏ ꯑꯩ ꯍꯥꯏ ꯄꯨꯡ ꯑꯃꯈꯛꯇꯪꯒꯤ ꯑꯣꯏꯁꯨ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯑꯩ ꯈꯪꯉꯦ ꯁꯥꯔꯒꯤ ꯃꯒꯨꯟ ꯈꯪꯉꯦ ꯑꯗꯨꯅ ꯁꯥꯔ ꯑꯃꯨꯛꯇꯪ ꯄꯨꯡ ꯑꯃ ꯎꯅꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯆꯥꯔꯖꯦꯁ ꯆꯥꯎꯔꯝꯒꯅꯤ ꯑꯗꯨꯏꯁꯨ ꯑꯩ ꯄꯤꯔꯒꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯩ ꯄꯥꯝꯃꯨꯗꯦ ꯑꯩꯅ ꯇꯧꯗꯣꯏꯕ ꯊꯕꯛꯁꯦ ꯁꯥꯔ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯁꯥꯔꯒ ꯑꯩꯒ ꯑꯩ ꯑꯗꯨ ꯋꯤꯕꯤꯅꯔꯗꯨ ꯌꯥꯎꯔꯝꯗ ꯇꯥꯔꯗꯤ ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯠꯂ ꯄꯩꯁꯥ ꯃꯥꯡꯍꯜꯂꯝꯕ ꯌꯥꯏꯑꯕ ꯑꯩ ꯆꯠꯂꯝꯒꯅꯤꯕ ꯑꯩ ꯂꯣꯏꯅꯃꯛ ꯍꯪꯅꯕ ꯀꯩꯗꯧꯕ ꯂꯣꯏꯅꯃꯛ ꯂꯣꯏꯔꯨꯔꯦꯕ ꯌꯦꯁ ꯌꯦꯁ ꯑꯗꯨꯅ ꯑꯩꯅ ꯁꯥꯔꯁꯤꯗꯒꯤ ꯑꯁꯦꯡꯕ ꯗꯤꯁꯤꯖꯟꯁꯤ ꯂꯧꯔꯒꯦ
ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯪꯉꯛꯈ꯭ꯔꯦ ꯆꯪꯉꯛꯑ ꯃꯇꯨꯡꯗꯒꯤꯗꯤ ꯁꯔꯅꯁꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯦ ꯍꯧꯖꯤꯛꯇꯤ ꯇꯧꯕꯤꯕꯇ ꯅꯠꯇꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯞꯄꯣꯔꯠ ꯌꯨꯝꯗꯒꯤꯁꯨ ꯂꯩꯇꯕꯒꯨꯝꯕꯅꯤꯀꯣ ꯅꯪ ꯀꯩꯗꯧꯔꯤꯅꯣꯅ ꯑꯃꯨꯛ ꯍꯪꯕꯤꯅꯕ ꯃꯤ ꯂꯩꯇꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯑꯛꯁꯨꯔꯗꯒꯤꯗꯤ ꯃꯦꯝ ꯅꯪ ꯀꯩꯗꯧꯔꯤ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯇꯧꯖꯔꯤꯕ ꯁꯥꯔꯚꯤꯁꯀꯤ ꯃꯇꯥꯡꯗ ꯑꯃ ꯇꯧꯔꯦ ꯑꯃ ꯇꯧꯔꯦ ꯑꯃ ꯇꯧꯔꯦ ꯑꯩꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯁꯦ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯅ ꯑꯩꯒꯤꯗꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕꯅꯦ ꯁꯥꯔ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯑꯣꯏ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏ